NRC tawtuna illegal immigrants sing hana khandokna census tawshin ki batarabadi ngasi miyam mayoknoriba awa anna mifa mipun mihat mine asidagi saruk sama hena mayoknarakhi gani haina social worker sanjoy ahantemna phongdokrai manga thadorpa video release amada ngasi lamdam masigi yellow furup sing maruoina maitei singi marak mathakta landaraktuna yum kai kaya mai tharakba pikliba angang sing yangonupi kaya fatuna pubikhraga ot nairaba matung tamthina hatokpikhiba lenthoi ngambi himanjit ke mihat Malemda khwadagi tamthiba angang ahum nupi ahumgi jiri mihat ngarang nahange rusikantagi mihat asigumba tamthiraba mihat minai mayam asi Myanmar dagi kanglon kaina changsilakba chen kuki narco terrorist singna chatharakpani haibasi miyamna ipong phongna khangnarei asigumba akiba thodok pathokaya ikhoigi mangda ifong phongna chahi ahumlom chathaduna laklingai Bharat lengakna su atamnana wathok asi matam chana loishin bidana ngasi su leiringai cherak asida asigumlaba illegal immigrant mayam asibu NRC natroga Chunaba mechanism ama paikhatuna mapung fana masak khangdoktuna halan khijingaida mekock thiba census ta yauksin hankhiba tarabadi lamdamasigi yellow furup sing minority taraklagani census loraga English ni kungatareta amuk delimitation torkarni asuma census amade delimitation mathang toroktuna chahi yankhai humpugi matungdadi yellow furup sing hingba ngamtana ngasi thokliba thodok sing asi nomada chama hena thoktuna karisu tawba ngamjadaba hingna asiba oiba khunai ama oiraklagani maramasina tungi mirogi khunai khalaga thasigi kunnipanagi phamba hagodoriba house animaki parliament Famda Lamdamasigi Mihut Obiriba House Animaki Honorable MP Singna NRC Tauduna Manipur dagi illegal immigrants sing bapung fana khandokuna magi maramda halan khedri fauba Manipur da census tawba yakiroi haiba marik chumba warol pukhat piduna Manipur state ki oina census postpone tawhan biu hana House Animaki Honorable MP singi pukning chingsinjari loidana Lamdamasida miyamgi lengak leitaba maramda rasniti gi khetna bawa khalon pumba tunggonaraga maru oina BJP amadi ruling MLA singna hiramasida atamnana Delhi chatpituna Union Home Minister unaduna Manipur da census postpone tawna ba thodang lobiyu census putaraina lobiganu MLA sing MP sing tumini election biganu haibolodana lamdamasigi akhang ahai pumna maki pukning chingsilakle lakaduriba hujiki chaliba tha asigi January gi tang 19 dagi Bharat ki Lok Sabha amasung aikoigi Rajya Sabha animaki mifamji pangthokadori 2002 thokna Swaida ina thamjaningi badi lamdamasigi mihut oibiriba inner amasung outer gi amasung Rajya Sabha gi house animaki aikoigi MP singna lamdamasida NRC tawraga nitok mian singa se mapung phana khandokpa loidri bawba lamdam asida census tawbuse matam khara postpone tawbinanaba matam khara delay tawnanaba wafam si parliament phajana Manipur gi miyam gi Tungi yai phana bagi damakta phajana pukhal hanjaningi